Ngasigi oiba tongan page karagi post and collection tawbagi manungda newslink impal hairiba page asina phongdokpagi matung ina Kuki Ahal Nupi ama Nongmei na panbdegi laikhidre haiba wafam asina ahan boina miyamda khudol tamzige amade video asibu miyang tabiriba pudamakpu taramna okchabaga loinana ikaikumna butchari Kuki Ahal Nupi ama Nongmei na panbdegi laikhidre bi ase Mrs. Hoikolling Sip of Launching Man be Beles ni Hairi, House Pawgi Oina, official Oiba, Poliski Pawdi Laitre, Makata Bapaw, Naminakisi Haiba, Open Pogdoli, Makata na Kuki Nupi ama Sire Bagi Tungda, Itlf na Indefinite Shutdown Laura Tungda, Churasan Puda Irankan Kalakli Hairi, Makasa Trakpada, Etigi Luching Purel, Kurongan Bakumangi Pestagi, Posamakal Kocheragatamzigi, Make Kangdana, Landarakpa Matamda, Kaishu Kangja the Bangang Singsiga, Kochen Chenduna Angambadi, Hona Jarakibani, Masida Tingolo Kunga Matoi, Tawai Kat Creek, Kaya Amana. Si soktuna sonai rabahaidu oiduna leiri madugi mahi oina ngasidi akhoi isi criminal amagumna ubire hoi mitopna khanbadudi khanjasanu iphuruk ki mioi phawbu yauna aikhoida yangchilakpasidi nuaite hoi aikhoigi asoiba aranba leiramgani adubu asoiba khara adugi damak thawai kubakta haptuna lanthengna rakhiba singna thaiduna aikhoibu yeknaba amagum urakba asidi khangwada wai hairi punamak ireiba iphuruk ki damak tawkhibani kaisubudi khandre haiba wafam makatana phongdokle Makasa tarakpada Voice of Manipur ki PSTagi posam khaktang lokacharaga thamjagi ngasi pung 12 gi manungda ngalang lomida Nongmei na kablakpa miyoi phagatpa ngamdrabadi amadi Governor Chief Secretary laktuna Nongmei kapakhiba miyoi adu sinadrabadi pung 12 gi matung Manipur pumba total shutdown tawragani hairi Makasa tarakpada nungtil pawse ki chipong ama oiriba Panbdei lokacharaga thamjagi PR laklabadi tangdu leitaba puraklagani thajaba thamluba onat tainana thokle yelomi singi yaifanaba leiriba lup amabu atamnana chaibangangba tawbigenu haiba pikyo pham thamjage Manipur miyamna president rule laklabadi tangdu leitaba miyobegi punchi amadi lanthong ngakpa ngamlagani thajaba thamluba adu ona tainaba oina thokle haina Peace and Integrity Committee kyamgai pikna tadorokpa chirolamana hairakli sirolasin hai Manipur Governor Council na PR laina ngasi pawa Manipur miyamgi yaifanaba thabak amadi miyamgi demand pu thabakta onthoraktaba adugi ona tainabada Laitan Pokpida Lokoi Bachatpada paramilitary force laina Kuki narco terrorist singtakta Kulai Paiba Uraga Kudakta Pabang Amdriba Sikarigino paramilitary force sing laina Lomi sing na wana loijaba Sanbu Kuki narco terrorist sing na Mamang Makta the Hatuna Pukibada Yengduna Leiba Pre-movement Tawgani Hairaga pre-movement Ngamandaba Sire Lily Festival Gi Paulo Bachatpada Gwaltabi the Tokiba Adugi White paper putokpa ngamdaba international law gi wangmada Kuki narco terrorist singna mamangda turela madi lokna chingba isingsingda poison hapsinba asina miyoi amadi sanga da akaiba pibada natana India lengangna karisu haidriba karigino Kuki narco terrorist singna khulai surrender tawroi haibada karigi India lengangna action lawdribano jeribangki tawdokta angang ahum yauna nupi angang taru hatkiba adu Kuki MLA amana laman khumbani hairaba phawba karigi mahakpu phadribano hemjet amadi linthongan bidanatana atai Singbu Kuki narco terrorist singna minungsi leitana hatkiba adu ngasi pawba sikhiba sing adugi hakchang makhogi imung manungda India lenga amasong Manipur government na kushinaba ngamdriba karigino handakta sohora na piba reporta Manipur gi chingi lamda ekar yankhai gi nitoi hena umang kokthok le hairiba adu Kuki singna namna taba mafam sing oibana Kuki narco terrorist singna popi thaba anambani maduna maram oiraga environment yam chauna akaiba pire masida India lengangna karigi tumina yenguna leiribano handaktada April kungani thoida Jammu and Kashmir da leiba Pahalgam da miyoi kunga taru hatpada India lengangna khudakta action logduna Pakistan amadi Bangladesh ki mibu India manungda leiba yaroi haina khudakta order thokibagum Manipur da su illegal immigrant narco terrorist singbu tanthokpagi mahutta India lengangna karigi kankhatlibano mamangda Manipur assembly na Manipurda Kuki narco terrorist ki shu chatnaroi haina warep lawkiba adu nahuna na India lengangna Manipurda Kuki narco terrorist ki shu chanarakpa tarabadi Manipurda laiminariba yelongmi singna lawrokpa khongthang amadi warepta pik amadi all kyamgagi nupi chakot thorang lupna su saruk yagani amadi Manipurda Kuki narco terrorist singi shu chatnabasu yaroi amaromda Sesam Abdul Qadir gi mihat pik na kandem Torokpaga loinana mihat asida senaribe sing logi matung ina chairak piu loinana laikhidrabagi mafamda awabas pongdoroli kanagumba kharana social media da kanglup masan nungaina roidaba post amade comment thagat pigano
ꯃꯤꯇꯩꯒꯤ ꯂꯨꯞ ꯑꯃꯠꯇ ꯐꯠꯇꯕ ꯃꯤꯕꯨ ꯀꯟꯈꯠꯄ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯂꯩꯔꯤꯕ ꯂꯨꯞ ꯑꯃꯕꯨ ꯑꯇꯝꯅꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯇꯥꯡꯈꯨꯜ ꯍꯨꯟꯄꯨꯡ ꯑꯍꯨꯝꯁꯤꯗꯤ ꯃꯉꯥꯡ ꯁꯂꯥꯏꯅꯤ ꯖꯦꯃꯤꯛ ꯀꯧꯕ ꯁꯂꯥꯏ ꯍꯨꯟꯄꯨꯡꯗ ꯂꯩꯇꯦ ꯍꯥꯏꯔꯤ ꯇꯥꯡꯈꯨꯜ ꯍꯨꯟꯄꯨꯡ ꯑꯍꯨꯝꯁꯤ ꯀꯤꯡꯁ ꯀ꯭ꯂꯥꯟꯗꯤ ꯖꯦꯃꯤꯛ ꯁꯪ ꯖꯦꯃꯤꯛ ꯁꯂꯥꯏ ꯀꯧꯕ ꯂꯩꯇꯦ ꯍꯨꯟꯄꯨꯡꯗꯤ ꯃꯉꯥꯡ ꯁꯂꯥꯏꯅꯤ ꯃꯉꯥꯡ ꯁꯂꯥꯏꯕꯨ ꯇꯥꯡꯈꯨꯜ ꯂꯣꯟꯗ ꯍꯨꯡꯁꯤ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯍꯥꯏꯅ ꯔꯣꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯨꯟꯄꯨꯡ ꯍꯨꯡꯁꯤ ꯁꯪꯕꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯡꯈꯨꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯤꯚꯤ ꯁ꯭ꯇꯨꯗꯤꯑꯣ ꯄꯨꯔꯩꯇꯪ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯄ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯍꯨꯟꯄꯨꯡ ꯍꯨꯡꯁꯤ ꯁꯚꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯍꯨꯟꯄꯨꯡ ꯍꯨꯡꯁꯤ ꯁꯪꯕꯥꯅ ꯂꯥꯎꯊꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀ꯭ꯂꯥꯟꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯃꯗꯤ ꯔꯦꯀꯣꯔꯗ ꯀꯤꯄꯤꯡ ꯕꯣꯗꯤꯁꯤꯡꯅ ꯏꯀꯥꯏꯈꯨꯝꯅꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ ꯇꯥꯡꯈꯨꯜ ꯍꯨꯟꯄꯨꯡ ꯑꯍꯨꯝꯁꯤ ꯀꯤꯡꯁ ꯀ꯭ꯂꯥꯟꯗ ꯖꯦꯃꯤꯛ ꯍꯥꯏꯕ ꯌꯦꯛ ꯁꯂꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯨꯟꯄꯨꯡꯒꯤ ꯆꯔꯣꯜ ꯁꯨꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯌꯦꯛ ꯁꯂꯥꯏ ꯑꯁꯤ ꯇꯥꯡꯈꯨꯜ ꯂꯣꯟꯗ ꯍꯨꯡꯆꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯉꯥꯡ ꯁꯂꯥꯏꯅꯤ ꯃꯔꯨꯑꯣꯏꯅ ꯍꯨꯟꯄꯨꯡ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯕ ꯖꯦꯃꯤꯛ ꯍꯥꯏꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯑꯁꯤ ꯍꯨꯟꯄꯨꯡ ꯔꯣꯌꯦꯜ ꯍꯥꯎꯁꯀ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯋꯥꯐꯝ ꯊꯝꯈꯤ ꯇꯥꯡꯈꯨꯜ ꯀꯝꯃꯨꯅꯤꯇꯤ ꯃꯔꯛꯇ ꯌꯦꯛ ꯁꯂꯥꯏ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯃꯤ ꯂꯣꯏꯅꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯖꯔꯛꯂꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯤ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕ ꯑꯁꯤ ꯍꯨꯟꯄꯨꯡ ꯍꯨꯡꯁꯤ ꯁꯪꯕꯥꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕꯁꯤꯡ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕ ꯇꯉꯥꯏ ꯐꯗꯦ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯏꯆꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯈꯟꯅꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯊꯝꯈꯤ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯏꯕꯤꯗꯦꯟꯁ ꯑꯃꯗꯤ ꯑꯣꯔꯦꯜ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡꯁꯨ ꯊꯝꯈꯤ ꯀꯨꯀꯤꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯧ ꯁꯨꯕ ꯑꯍꯜ ꯑꯃ ꯈꯨꯗꯥꯡꯗ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ SSBꯒꯤ ꯕꯪꯀꯔ ꯃꯌꯥꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕꯁꯨ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯜꯂꯒ ꯀꯥꯞꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯅ ꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡꯒꯤ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯅ ꯂꯧ ꯁꯨꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯩꯇꯩ ꯂꯧꯃꯤ ꯑꯍꯜ ꯑꯃ ꯈꯨꯗꯥꯡꯗ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:35 ꯔꯣꯝ ꯇꯥꯕꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯐꯨꯕꯂꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒ ꯅꯛꯅꯅ ꯂꯩꯕ ꯍꯥꯏ ꯀꯦꯅꯦꯜ ꯂꯣꯏꯁꯤꯜꯂꯛꯄ ꯂꯧꯀꯣꯟꯗ ꯊꯣꯛꯈꯤꯕꯅꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯒꯤ ꯃꯊꯛꯇ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯆꯍꯤ 60 ꯀꯧꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯧꯀꯣꯜ ꯑꯗꯨꯗ ꯂꯧꯃꯤ ꯀꯌꯥ ꯑꯃ ꯂꯟꯅ ꯂꯧ ꯁꯨꯔꯒ ꯂꯩ ꯁꯣꯛꯇꯨꯅ ꯂꯩꯀꯟꯅꯔꯤꯕ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯁꯨ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯂꯧ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 10 ꯔꯣꯝꯇꯃꯛ ꯆꯠꯂꯒ SSBꯒꯤ ꯕꯪꯀꯔ ꯑꯃꯁꯨ ꯂꯩ ꯑꯣꯇꯣꯃꯦꯇꯤꯛ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯒꯤ ꯃꯈꯣꯜ 7 ꯔꯣꯝ ꯇꯥꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕ ꯈꯪꯅꯔꯛꯈꯤ ꯑꯗꯨꯕꯨ ꯕꯪꯀꯔ ꯑꯗꯨꯗ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯥꯞꯇꯨꯅ ꯈꯨꯠ ꯍꯟꯈꯤꯗꯦ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏ ꯀꯦꯅꯦꯜ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥꯞꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯗꯣꯝꯗ ꯅꯥꯟꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯧꯃꯤ ꯑꯁꯤꯒꯤ ꯈꯨꯗꯥꯡꯗ ꯄꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯆꯔꯥ ꯅꯠꯇ꯭ꯔꯒ 12 ꯕꯣꯔꯒꯤ ꯃꯔꯨ ꯅꯠꯇꯦ 303 ꯔꯥꯏꯐꯜꯒꯤ ꯃꯔꯨ ꯑꯣꯏꯕ ꯌꯥꯏ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯧꯃꯤ ꯑꯍꯜ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯂꯝꯕꯤꯗ ꯊꯣꯛꯅꯔꯛꯈꯤ ꯈꯨꯗꯛꯀꯤ ꯇꯤꯗꯤꯝ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯥꯏꯅꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯁꯤꯒꯤ ꯆꯤꯄꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯀꯨꯀꯤꯒꯤꯁꯨ ꯀꯦꯝꯞꯁꯤꯡ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯍꯣꯡꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯏꯅꯥꯏ ꯇꯥꯟꯅꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ FNCCꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯀꯨꯀꯤꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯍꯟꯗꯛꯇꯗ ꯆꯠꯊꯈꯤꯕ ꯇꯣꯛ ꯑꯗꯨꯗ ꯃꯤꯇꯩꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯔꯤꯕ ꯕꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯀꯨꯀꯤꯒꯤꯁꯨ ꯀꯦꯝꯞ 3 ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯄꯗ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤꯁꯨ ꯀꯦꯝꯞꯁꯤꯡ ꯑꯗꯨ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯗ ꯍꯣꯡꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯏꯅꯥꯏ ꯇꯥꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯨ ꯀꯦꯝꯞꯁꯤꯡ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈꯤꯒꯗꯕꯅꯤ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯑꯃꯒꯤꯗꯃꯛꯇ ꯅꯥꯒꯥꯁꯤꯡꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯑꯃꯁꯨꯡ ꯅꯝꯗꯨꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯦꯟꯅ ꯍꯤꯡꯆꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯈꯨꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯣꯡꯁꯥꯏ ꯀꯩꯐꯨꯟꯗꯥꯏ ꯖꯥꯡ ꯅꯨꯡꯅꯥꯡ
Tangbuk, Laimanai, Tingpui, Satang Naga area, Kangpokpi, Lungwi Rajanga, Konakul, Tuyon, Kulen amasung Atay Naga Kul Kaya, Lausin number honor libat hongasi, Nagasing at Tumin na Kang Duno Laothokhre, Kamjong Sandel Tingnopol, Kangpokpi, None Yauna Senapati District, Mapam Kaya Kuki Sing Lausin Duna, Makoigi, Lamkai Paktok Sautoknaba, Honari Basi, Kuki Sing Naga Miyangi Ladyba, Identity Amasung, Territorial Integrity Asida, Sing Nabat Hongni. Kuki militant sing amasung makoigi volunteer kayabu naga khul kayabu attack taunaba honarakpagi thongasi kudakta lepkadabani karigumba thongasi leptaba tarabadi hena e9 tanabagi pibam lakloi hainingai leite hairi Maka satarakpada sahi lising ahum henbagi puwari leiraklaba Manipur miyoi kharana machet thugainaba honare haiba en biren gi ofam thamjage ipa ipu singna sahi lising ahum henbagi puwari thamduno ngaktuna lakiba imalebak Manipur ase miyoi kharana masagi aningba apambada machet thugainaba honare masigi saruk ama oina mairol tiki leiraklaba lamkaya nauna anauba maming thonjinduna puwari gi khungul muthatnaba khongthang thangjilakli haina former CM en biren mahak ki social media Jada Tadarokiba Warolaman Hairi Makatana Hairi Bana Hana Tolamba Kulgi Maming Kaya Nauna Tonjilakpa Amasong Anoba Kul Kaya Maming Ton Tonduna Tolakiba Tong Sing Asi Tinganaba Mahakna Luchingba BJP Gi Lengak Leiringai Matamda The Manipur Names of Place Act 2024 Asi Samlambani Housing Ladyba Lengak Asina Act Asigi Makada Notice Toktuna Tabak Torokba Asi Tagat Ningaini Mari Lainabat Department Amasong Authority na Act Asigi Guideline Ngakna Chatkadabani Hairi Panbdei abadi mahaki sakar leiringai matam mamang chahi 2024 gi March taraga mangada hairiba thong sing asi thinganabagi damak The Manipur Names of Place Act 2024 asi official gazette oina phongduna thabak packet pahoram labani loinana hana leiramba khul ama nauna maming thonba amadi nauna thorokiba khul ama maming thonba matamda Manipur gi Land Resource Department taki mangjaunana ayaba lawgadabani hainasu hairiba gazette notification aduda mayek sengna pallibani loinana gazette notification asi Krabatung 2024 gi December taraga mapanda hairiba thabak singa se mapung phana sinanabagi damak place name committee for the state of Manipur haiba amasu establish tawkrabani committee asina phangba report ching adu matam gi oina sakarda submit tawgadabani mathau tarabadi sakar gi ayaba yauna nauna maming thonba natraga hana leiramba khulgi maming ama nauna onthokpa maram chai haina khallabadi madubu khananaba matam chana sakarda recommend tawnabagi ayaba du pirangkhibani The Manipur Names of Place Act 2024 gi section 13 gi makada gazette notification asida yauribo famsing achibu Indabasingi mayokta chahi amadagi ahum phawba jail thamba yauna lupa lising yankhai dagi lakh ani phawba fine tawbagi wafam sing yauri hairiba gazette notification ase leijarabasu hojik thokliba kangluk irang asina maru oina more dagi lanjelaktuna tongan ba relief camp sing da leiriba ITP singna makoina sakar dagi phangpam tokpa kodongchaba sing adu launaba Mari Lainaba Police Station Singda restart Taunaba Honabada Kuki Singna Moregi Laidiba Maitai Kulkaya Makogi Mamingda Ontoktuna Google Map the Yaubana Police Station Singda restart Amata Toba Yadri Haina Akanba Protest Kaya Lakpadagi and Biren Chief Minister Oiringai Matamda Nauna Kul Maming Ontokpa Amadi Nauna Kul Maming Tonba Kaya Tingnaba gazette notification toktuna honaramba kaya adu hena kanchina thabak pakhatnaba hauzik leiriba PR government asina thabak pakhatba haukhreire makha tarakpada nungtil pawse gi chipong ama oiriba kanglipa ki maira degi lokhotcharaga thamjige thawal okram gi imung amada bom thamjilamabu yaningdaba phongdoktuna wakan mipam sathakreire ngasi ayu anganbada thawal police ki manung chana thawal okram da leiba mioi amagi yumgi gate makhada sakhangdaba mioi singna Chinese hand grenade ama thamjilamle bom thamjilamliba imung asi thawal okram maningda leiba ningombam babu chahi humpuga taret kawi sinphamna thika tawbani hairi bom adu mioi asigi yumgi gate makhada amuk plastic amana yomsilaga thamjilambani bom adu ngasi ayuk imung manungi mioi singa thengnarakibani hairi khudakta thawal police da paw pibadagi police ki kangbu laktuna bom adu asoingam yaudana Laothokhre bom adu Chinese hand grenade ni hauzik phawba kanana kari maramgi damakta bom adu thamjilambano haibagi maram khangdre hairi bom thamjilambagi thawng adubu yamna kanna yaningdaba phongdoktuna lamdam adugi miyamna ngase thawal okram community hall da wakan mi pamphang khre wakan mi pampham labasingna yumlakta bom thamjinba yaningde adigi damakta bom thamjilibano haibagi aseng maram khangalu matungda asigumba thong asi amuk ana tawbiganu haina kholaw sing laukhi hairi makatana Iran na kapsilakpa misalna Israeli hospital pumchai shai khre hairi
Iran kapsilakpa misal singna hospital ama amang ata thokbaga loinana miyoi kaya asopan nang lehaina tungan ba media report singna pongdorokli IDF ki warol palladuna agency ki pauna hai Iran kapsilakpa misal singna Birsebagi Soroka hospital amang ata toan ki military ki oiba facility amata laitaba amasong anaba miyoi kaya yengliba mafamda misal kapsindona attack sa tarakliba Iran ki thawng adu malemgi mipung kudimak na khwaidagi kanma maongda kanjam topam to I haina pongdokhi The Times of Israel ki report amana hai Iran na misal kapsilakliba hospital adudagi kilometer anirom lapa mapamda IDF ki Southern Command base lay thodo aduda miyoi kuntraga nipalom asopa nangkre adubu soklaba miyoi sing adu thoidokna khudong thingai oidre hairi makhatana SpiceJet ama lamkhangdagi halakre Hyderabad ki tarupri tamna paiba SpiceJet ki flight ama technical ki asoiba leibadagi tangai fadana lamkhangdagi halakre report amagi matung ina plane aduda crew members sing taraga punna miyoi chamaga marput tongki hairi pilot na plane gi asoiba thengnarakhraba tungda plane adu mamai leiduna pairaga Hyderabad ki Rajiv Gandhi International Airport ta emergency landing tawki adubu thodok aduda aso apan amata yawki di haina report amana phongdorokli